ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕꯒꯦ ꯑꯩ ꯑꯁꯤ ꯖꯣꯟꯗꯤꯁ ꯇꯧꯔꯒ ꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯄꯥꯅ ꯍꯥꯏꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯃꯥꯗꯨ ꯁꯤꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈꯤ ꯃꯄꯥꯗꯨꯅ ꯀꯔꯤꯁꯨ ꯃꯑꯣꯡ ꯍꯥꯗꯕꯤꯗ ꯅꯃꯥꯗꯨꯒ ꯎꯅꯔꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯀꯔꯤꯒꯤ ꯎꯅꯕꯅꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯌꯨꯝꯗ ꯐꯥꯎ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯆꯥꯅ ꯊꯛꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯑꯩ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯣꯏꯅ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯅꯤꯒꯤ ꯃꯄꯥꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯅꯆꯟꯅꯨꯄꯤꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯔꯥꯖꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥ ꯑꯃ ꯎꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯃꯥ ꯑꯃ ꯎꯅꯗꯣꯔꯤꯕꯅꯤꯅ ꯌꯥꯝꯅ ꯂꯤꯡꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥ ꯑꯃꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯔꯥꯖꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯕꯕ ꯆꯤꯡꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥ ꯑꯃꯒꯤ ꯃꯈꯣꯡ ꯁꯣꯛꯑꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯣꯅꯤꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅꯤ ꯅꯪꯒꯤ ꯅꯃꯥꯅꯨꯄꯥ ꯔꯥꯖꯥ ꯍꯥꯏꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯥ ꯑꯃꯗꯨꯅ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯈ꯭ꯔꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯒꯨꯟ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨ ꯃꯉꯥꯏ ꯃꯥꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯃꯗꯨꯅ ꯃꯥ ꯑꯃꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯗꯤ ꯅꯄꯥꯗꯨ ꯀꯗꯥꯏ ꯂꯩꯒꯦ ꯔꯥꯖꯥꯅꯁꯨ ꯃꯄꯥ ꯑꯗꯨ ꯖꯣꯟꯇꯤꯁ ꯅꯥꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤ ꯃꯥꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯅꯪꯒꯤꯗꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯗꯥꯏꯅꯦ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏ ꯃꯥ ꯑꯃꯗꯨꯅ ꯍꯪꯉꯛꯏ ꯅꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯣꯅꯤꯗ ꯑꯣꯟꯁꯤꯜꯂꯤ ꯃꯍꯥꯛꯅ ꯃꯣꯅꯤꯕꯨ ꯈꯪꯅꯗꯕ ꯁꯥꯗꯨꯅ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯏ ꯃꯤꯅꯥꯛꯁꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯅ ꯃꯄꯥꯟꯗꯗꯤ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯃꯣꯅꯤ ꯍꯥꯏꯗꯨꯅ ꯀꯧꯏ ꯅꯪꯅ ꯀꯃꯥꯏꯅ ꯃꯤꯅꯥꯛꯁꯤ ꯀꯧꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯝꯕꯤꯗ ꯌꯨꯝꯗ ꯃꯣꯅꯤ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯔꯥꯖꯥꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯣꯅꯤꯗ ꯔꯣꯃꯥꯟꯁ ꯇꯧꯕ ꯍꯧꯔꯛꯏ ꯃꯣꯅꯤꯅꯗꯤ ꯌꯥꯖꯗꯕꯅꯤ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯌꯣꯟꯊꯣꯛꯀꯦ ꯇꯧꯕꯒꯤꯗꯃꯛꯇ ꯔꯥꯖꯥꯕꯨ ꯁꯥꯎꯈꯤꯕꯅꯤ ꯊꯥꯔꯤꯕ ꯇꯥꯏꯜꯁ ꯀꯥꯁꯤꯁꯨ ꯐꯖꯩꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯣꯅꯤꯗ ꯔꯣꯃꯥꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯏꯕꯤ ꯆꯪꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯆꯤꯡꯅꯗꯨꯅ ꯂꯩꯈꯤ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯖꯥꯠꯅꯤꯅ ꯃꯥꯃ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯄꯣꯛꯁꯪꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯒꯠꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯇꯧ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥ ꯑꯃꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯁꯥꯎꯕ ꯍꯩꯔꯤꯕꯁꯤꯕꯨ ꯅꯪꯗꯔꯥ ꯑꯩꯈꯣꯏꯁꯨ ꯁꯥꯎꯕ ꯍꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯈ꯭ꯔꯄꯣꯠꯅꯤ ꯂꯥꯛꯄꯒ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯕꯒꯤ ꯃꯑꯣꯡꯁꯦ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯥꯡꯂꯤꯕ ꯑꯁꯤ ꯃꯥꯃ ꯅꯪ ꯂꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯍꯛ ꯂꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯗꯨꯅ ꯑꯟꯗꯣꯂꯟ ꯍꯧꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯥꯅ ꯑꯩꯗꯤ ꯑꯟꯗꯣꯂꯟ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯅꯤ ꯑꯩ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯄꯥꯛ ꯊꯥꯈꯤꯕ ꯃꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯈꯣꯏꯒꯤ ꯃꯥ ꯑꯃꯗꯨꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯅꯨꯄꯥꯗꯨꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯥ ꯑꯃꯗꯨꯒꯤ ꯃꯃꯥꯡꯗ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯀꯤꯔꯨꯔꯕꯅꯤ ꯅꯪꯒꯤ ꯑꯦꯛꯇꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯩꯅꯦ ꯉꯁꯤꯗꯒꯤꯗꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯗꯕꯅꯤ ꯏꯕꯥꯅꯤ ꯇꯤꯟꯅꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯏ ꯂꯧꯕꯨꯛ ꯑꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯟꯗꯣꯂꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯥ ꯑꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯇꯥꯁꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯤ ꯑꯗꯨꯅ ꯍꯪꯉꯤ ꯃꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯑꯄꯥꯝ ꯆꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧ ꯀꯌꯥꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯑꯄꯥꯝ ꯆꯥꯅ ꯂꯣꯏ ꯂꯧꯁꯤꯜꯂꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯧ ꯎꯔꯒ ꯅꯈꯣꯏꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯕꯨ ꯂꯣꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯅꯤꯒꯤ ꯃꯌꯥꯝꯕ ꯌꯥꯏꯃ ꯑꯗꯨꯒꯤ ꯃꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯅꯪꯅ ꯉꯥꯡꯖ ꯁꯥꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯥ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯎꯇꯨꯞꯅ ꯊꯣꯝꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨꯅ ꯍꯪꯉꯛꯏ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯦꯕꯥꯔꯗ ꯋꯥꯔꯤ ꯁꯥꯟꯅꯧ ꯃꯗꯨꯅ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕꯒꯦ ꯃꯗꯨꯗ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯤ ꯏꯕꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯆꯠꯂꯨꯕꯅꯤ ꯃꯥ ꯑꯃꯒ ꯏꯅꯦꯒꯁꯨ ꯎꯅꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯎꯅꯔꯦ ꯅꯌꯥꯝꯕꯒ ꯈꯛꯇ ꯎꯅꯗꯧ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕ ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯃꯃꯤꯡꯗꯨꯕꯨ ꯔꯥꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨ ꯒꯨꯟꯗꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯔꯥꯖꯥꯅ ꯅꯨꯄꯥ ꯑꯗꯨ ꯇꯞꯇꯅ ꯐꯨꯊꯈꯤ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯇꯥꯔꯒꯁꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯈꯣꯏꯅ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯔꯥꯖꯥꯅ ꯇꯝꯊꯤꯅ ꯐꯨꯔꯛꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯔꯥꯖꯥꯅ ꯃꯍꯥꯛꯄꯨ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕꯤꯅꯕ ꯂꯥꯏꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯥ ꯑꯁꯤꯕꯨ ꯈꯟꯈꯤ ꯃꯃꯥꯗ ꯅꯪꯒꯤ ꯅꯆꯥ ꯑꯁꯤ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯟꯕꯤꯅꯕ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯗꯨꯅꯗꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨꯅ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯅꯥꯅꯣ ꯅꯪꯅ ꯊꯥꯔꯛꯂꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯤꯆꯪ ꯂꯦꯞꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯕꯨ ꯍꯨꯏꯗꯧꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯁꯣꯏꯈꯤꯗꯅ ꯃꯅꯥꯎꯄꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯇꯨꯞꯅ ꯊꯣꯝꯗꯨꯅ ꯃꯀꯣꯛ ꯊꯨꯒꯥꯏꯈꯤ ꯃꯍꯥꯛ
hospital tamna pudaba yaro haiduna mahaki missing aduda nupa habidi manau nupa adu hospital tamna puhanki mayumna mani aduna nangbo sukamna tamsina phuduna gyan manghanduna lehalibase nangi napa aduna kalibu tawduribnu khangdi haiduna mayam bahan dura haiduna lerami mafam adu leribnu nupa aduna haire magasi I thom taragadi khara phagadabani madra mayam aduna I thom madi phagadra haiduna mahana nupa adu kupang thaduna mafam adura wanthanki mayam bahan aduna raja bu hatkani haiduna singyang paiduna satke tabu mikup aduda makhoi gi masen nupa habidi mayam nupa adu lakpagi makhoi thangten loina losinaki mayam nupa si yamna ina khumba misangni mahaki mind kya lebani mahaki maming asina spider babu haina kawi spider babu na mafam adura lakpa matamda lecture duna leribu nupa adu ubu matamda mahakasi kadoribnu yoga doribra haiduna hangi hoi haiduna mokhoi su hajilami matam khara monina chenkibadudi laik tamba sakkibani course macha ma yawba sakkibni haiduna hajanbani maram aduna nasalpi du laik tamba loirabra haiduna hangi maduragidi mayam bahanaduna ibai nakhoigi honi kharab su phangi tai kam phangino haiduna hangi madure spider babuna adakti dawya ba haigadra kaino khoni nga ta phangine haiduna hare wahayu ta matamda mokhoi halau jabna loiki spider babu na moni ko na haidun hare maduragi ni makhoisu spider babu moni bu una hali moni gi mamang le spider babu si masak yamna phajaba mi ni haiduna masa mathanda thaga saduna lerami aduga mahake photo musu moni da pirami spider babu si pakhang dinati adubu mahagna mahake hanagi nupi duga khaina khre haiduna su hare somla kandana mapam chana khana dunu lerami moni ga mahakal hongi taragadi mahaga sibu hatuk laga mahake marul mathum habidi honi ga singadu makhoi gi loi oiduri ni haiduna wai sana dunu leiki lohondri phawbudi bor sina pamba khudima loina taw haiduna mapa aduna mayam adu hari hungangi mi singa dubu kan birabanina raja bu hungangi mi singa duna macha mangni haiduna khanki yamna nusina luna tawki maram aduna mahana lakshmi gi manakta macha nupa adu puduna lai aduga imung da changhan bi haiduna kapsar aduna lakshmi da hari mayam gi mataw du ubadagi di lakshmi su raja bu imung da changbadu yahanki raja na imung da changba matam aduna mama adu hari nangna agi chaw ningli basi maram ase ai hana na khangkhrabani nangna agi lanthum singa dubu pambai da mutta nangna agi chaw ningbani habisi khangi fare ai mayam da nang se agi chane habisi hairage adubu nangna di moni du kanduna porakadabani haiduna hari aduga aina condition amadi thami madudi nang moni ga muhana nusina padi yaroi thabasi to buida mutta nang lupa kya lawduripno haiduna mama adur masal pa adur hangi nang kya piwang amduripno haiduna masal pa adur mama adur hangi madur mama na hari nang butumbam chabam pigani aduga ichana pagini haiduna aina lupa lising tara mangagi fixed deposit thangpibani hauji lupa kya orapno habdudi khangdi kai thoka na khangani haiduna hari raja na hari lupa lising kun pharakanda hairo ko haiduna mama adugi manakta asuk kuina mama yaudna hingakpanina mama gi manata sangthinjaduna mahak mama bu konjarami mataw du khungangi mi sing duna su yamna haraukta yamna yengami masalupa dunadi mama le habisi khangi adubu mama dunadi masalupa le habisi khangbangam kidabani numidangi matamda mamam cha chak chamin rege mi kubadura mama le hare molibu mafam maduragi nangna pudur lakpai matang khata khangadabani lanthumgi matang le khanba yaro hadun hare madura raja na hare kadawai khalu dibno lanthum do nangi oiribani aduga makhoina nungai thoktuna leire len tharo loina mulnuna lawduribni hadun hare nang kai tawduna hadun mama aduna hangi madura raja na hare khudam moina makhoigi ne chana thanaba sing aduda hu hapsangani makhoigi law lokpa matamda law sing ado loina mai thadokani makhoina khungangi mi singi mahai marong munba natra makhoi bune maya mamal ikai ba pigini aduga ne makhoi dane khungangi nupi sing asibu ijat mangal haibagi badram tawduribni haduna hare aduga case tawduribni haduna su hare wahairuta matamda mama aduni ngakpana kham thenki madura mama aduna hare karino nang li saliba maya madubo kana ta pita birinu nangbo kali school ta makya haduna hare wahaidu ta ba matamda raja de school chatpa phangjiraktabani mapana puna maktak tuna lakpani mamang thakta laik tamda bida mapana mangwanda pashala pumna mangni haiba paradu nishangai pasabu phanglabadi ekhoina karimta khaloi thawa puna mag loina tawgani haiduna nishangai karino khaliduna haiduna mama duna hangi madru masana paduna moni gi matana khalibani haiduna hare moni gi manata bawba changba yaro haiduna mama duna hare aduga saga du sana bidamaktasu masana paduna hare numidangi matamda raja su mamagi mayum dura lai mafam aduda wanthaduna ayuktagi lekhiba nupa adubu hawdoladuna moni ka sikar mano haiduna hangi ka du taklaba matungda ramsu moni gi ka changchalai moni na tumduna deringe mikubatuda raja mafam adura changtuna moni gi machin adu meli raja na moni da hare aina ne ngasi phawbadane imana inba chaga se chaba phangkidabani adu ngasidi iman thongma cha do chaduna laktabani masi buna ma se nangna thon mangaktani karigum nangna agi pusita lakdamdaba taragadi aina igi ima unaba se unaba phanglamloi nakhoi nani du agi imani haiduna raja na moni da harakpadagidi moni su raja bu sawrambado sawa phaki
ꯑꯃꯔꯣꯝꯗꯗꯤ ꯁꯥꯎꯠꯂꯣꯝꯗꯗꯤ ꯃꯔꯤ ꯃꯇꯥꯁꯤ ꯂꯧꯅꯕ ꯆꯠꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯅꯕ ꯌꯥꯈꯤꯕꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯏꯃꯥꯕꯨ ꯈꯟꯖꯗꯨꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯏꯃꯥꯗꯨ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯔꯥꯖꯥꯅ ꯀꯞꯂꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯣꯅꯤꯁꯨ ꯅꯪꯒꯤ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪꯁꯨ ꯑꯁꯦꯡꯕ ꯇꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯕ ꯉꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯤ ꯅꯨꯄꯥ ꯑꯃꯒ ꯁꯤꯜꯂꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯦꯠ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯔꯝꯕ ꯏꯌꯥꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯍꯟꯔꯥꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯔꯥꯖꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯔꯥꯖꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕ ꯃꯇꯝꯗ ꯃꯣꯅꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯃꯥꯅ ꯀꯨꯝꯊꯔꯛꯇꯨꯅ ꯋꯥꯟꯊꯠꯇꯨꯅ ꯂꯩꯔꯤꯕ ꯃꯤꯗꯨꯗ ꯔꯥꯝꯒꯤ ꯀꯥꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯝꯒꯤ ꯀꯥꯗꯨ ꯇꯥꯛꯄꯗꯒꯤꯗꯤ ꯑꯩ ꯔꯥꯝ ꯎꯅꯔꯨꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝꯒꯤ ꯀꯥꯗꯨꯗ ꯆꯪꯉꯤ ꯃꯁꯤ ꯃꯅꯥꯎ ꯑꯗꯨ ꯇꯨꯃꯤꯟꯅꯗꯨꯅ ꯂꯩꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯟꯊꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯋꯥꯟꯊꯁꯟꯅꯗꯨꯅ ꯂꯩꯊꯗꯨꯅ ꯂꯩꯁꯤꯟꯅꯈꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯁꯨꯅꯕ ꯊꯣꯛꯑꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤꯕꯒꯤꯅꯤ ꯊꯣꯡ ꯍꯥꯡꯇꯣꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯅꯥꯅꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩ ꯔꯥꯖꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯅꯪꯕꯨ ꯃꯍꯥꯛꯅ ꯐꯨꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗ ꯅꯣꯡꯃꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅꯦ ꯑꯩꯅ ꯐꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯤꯡ ꯑꯁꯤꯗ ꯅꯪ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯪꯉꯛꯏ ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯍꯛ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯁꯨ ꯌꯨꯝꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯔꯥꯝꯅ ꯔꯥꯖꯥꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯔꯥꯖꯥꯁꯨ ꯈꯨꯠꯇꯤ ꯍꯟꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯔꯥꯖꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯏ ꯔꯥꯖꯥꯗ ꯔꯥꯝꯅ ꯊꯥꯡ ꯑꯗꯨ ꯑꯁꯨꯝ ꯍꯥꯏ ꯔꯥꯖꯥꯁꯨ ꯊꯩꯗꯨꯅ ꯆꯠꯂꯤ ꯃꯗꯨꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯥꯝꯃꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯃꯥꯝꯃꯗꯨꯅ ꯃꯗꯨꯕꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯥꯅꯁꯨ ꯀꯔꯤꯅꯣ ꯅꯃꯥ ꯅꯨꯄꯥꯕꯨ ꯍꯥꯠꯂꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯥꯅ ꯔꯥꯝꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯂꯩꯊꯠꯂꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯃꯈꯥꯗ ꯇꯥꯍꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯔꯣꯁꯤꯟ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯗꯨꯅ ꯔꯥꯖꯥꯅ ꯔꯥꯝꯅ ꯍꯥꯏꯖꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯈꯦꯠꯂꯤ ꯆꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯀꯤꯍꯜꯂꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯥꯝꯃꯗꯨꯁꯨ ꯇꯦꯁꯟꯅꯔꯗꯨꯅ ꯅꯪꯒꯤ ꯅꯌꯥꯝꯕꯅꯤ ꯇꯧꯒꯅꯨ ꯑꯩꯁꯦ ꯅꯪꯒꯤ ꯃꯥꯝꯃ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯥꯖꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯧꯔꯛꯏ ꯔꯥꯝꯅ ꯔꯥꯖꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯌꯦꯡꯒꯦꯅ ꯂꯥꯛꯄꯅꯤ ꯅꯪꯁꯤ ꯏꯌꯥꯝꯕꯅꯦꯅ ꯈꯣꯡ ꯁꯣꯛꯀꯦ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯕ ꯃꯤꯁꯛꯅꯤ ꯅꯅꯥꯎ ꯅꯨꯄꯥꯗꯕꯨ ꯈꯨꯠ ꯊꯥꯏꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯩꯈꯦꯠ ꯑꯗꯨ ꯈꯦꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯅꯣꯡꯃꯗꯤ ꯔꯥꯖꯥꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯃꯃꯥꯡꯊꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯔꯥꯖꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯉꯁꯤ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦꯁꯦ ꯑꯁꯨꯝꯅ ꯑꯩ ꯀꯞꯇꯨꯅ ꯑꯗꯨꯝ ꯈꯥꯡꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒ ꯅꯪꯒ ꯀꯥꯏꯅꯕꯁꯦ ꯀꯔꯤ ꯐꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥ ꯑꯃꯗꯧꯅ ꯅꯪꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯈꯤ ꯃꯤꯑꯣꯏꯕꯅꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯅꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯅꯤꯡꯁꯤꯡꯕꯁꯤ ꯁꯦꯀꯦꯟ 10ꯗꯩꯅ ꯁꯦꯀꯦꯟ 10 ꯐꯥꯎꯕ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤ ꯇꯥꯔꯒꯗꯤ ꯃꯤꯅꯤꯠ 10 ꯐꯥꯎꯕ ꯅꯤꯡꯁꯤꯡꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯀꯜꯂꯤ ꯐꯥꯎꯕ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯄꯣꯛꯄ ꯃꯇꯝꯗ ꯐꯥꯎꯈꯤꯕ ꯆꯩꯅꯥ ꯑꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯆꯩꯅꯥ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯄꯣꯛꯄꯁꯤ ꯋꯥꯏ ꯈꯪꯅ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯣꯛꯄ ꯃꯇꯝꯗ ꯍꯦꯛ ꯄꯣꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯆꯩꯅꯥ ꯑꯁꯤꯗꯤ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯃꯁꯤꯒꯤ ꯆꯩꯅꯥ ꯑꯁꯤꯗꯤ ꯅꯨꯄꯤ ꯈꯛꯇꯅ ꯈꯪꯒꯗꯕꯅꯤ ꯏꯁꯣꯔ ꯃꯍꯥꯛꯁꯨ ꯈꯪꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯄ ꯃꯇꯝꯗ ꯁꯤꯔꯤꯕ꯭ꯔꯥ ꯆꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯅꯥꯅꯕꯨ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯔꯥꯖꯥꯅ ꯐꯣꯟ ꯇꯧꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯍꯜꯂꯤ ꯐꯣꯟ ꯑꯗꯨ ꯔꯥꯖꯥꯅ ꯄꯥꯏ ꯑꯩꯒꯤ ꯕꯥꯔꯗꯦ ꯇꯥꯡ ꯀꯌꯥꯗꯅꯣ ꯍꯪꯉꯤ ꯑꯦꯄ꯭ꯔꯤꯜ 10ꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯇꯥꯡ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯪꯉꯤ ꯉꯁꯤꯗꯤ ꯃꯥꯔꯆꯀꯤ ꯇꯥꯡ 35ꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯒꯤꯗꯃꯛꯇꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯒꯤ ꯕꯥꯔꯗꯦꯁꯤ ꯉꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯃꯥꯅ ꯍꯥꯏꯇꯥꯔꯒꯗꯤ ꯆꯨꯝꯃꯝꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯕꯥꯔꯗꯦꯁꯦ ꯐꯖꯅꯕꯨ ꯈꯪꯉꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯃꯥꯒ ꯕꯥꯔꯗꯦꯗꯨ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯃꯄꯥꯗꯨ ꯐꯨꯕ ꯍꯧꯔꯛꯏ ꯃꯔꯝꯗꯤ ꯔꯥꯖꯥꯅ ꯃꯈꯣꯏꯕꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯄꯥꯗꯨ ꯐꯨꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯔꯥꯖꯥꯗꯤ ꯃꯄꯥꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕꯅꯤꯅ ꯐꯨꯕ ꯉꯝꯗꯕꯒꯤꯅꯤ ꯃꯄꯥꯕꯨ ꯐꯨꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯅꯁꯨ ꯍꯦꯟꯅ ꯐꯨ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯕꯨ ꯇꯤꯀꯠꯇꯅ ꯐꯨꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯇꯕꯗꯒꯤ ꯏꯃꯥ ꯑꯁꯤ ꯀꯌꯥꯝ ꯋꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯝꯃꯣꯏꯅꯦ ꯅꯪꯒꯤ ꯆꯩꯅꯥ ꯐꯪꯂꯤꯕ ꯑꯗꯨꯗꯤ ꯏꯃꯥꯅ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯕꯨ ꯍꯟꯖꯤꯟ ꯐꯨꯍꯟꯕꯅꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯃꯥꯝꯃꯒꯤ ꯌꯨꯝꯗ ꯐꯨꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅꯤ ꯇꯤꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯣꯅꯤ ꯑꯗꯨ ꯂꯨꯍꯣꯡꯗꯣꯔꯦ ꯂꯨꯍꯣꯡꯕꯗꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯣꯅꯤꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯍꯥꯏꯔꯖꯣꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕꯁꯤ ꯌꯥꯝꯅ ꯊꯨꯖꯟꯗꯣꯔꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯣꯡꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯄꯨꯡꯐꯝ ꯑꯁꯤ ꯄꯨꯡ 12:40 ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯨꯄꯥꯗꯨꯁꯨ ꯀꯦꯗꯅ ꯂꯥꯡꯗꯅ ꯃꯦꯀꯞ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯥꯁꯨ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯁ꯭ꯄꯥꯏꯗꯔ ꯕꯥꯕꯨꯒꯤ ꯃꯥꯛꯁ ꯎꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ
ꯑꯩꯁꯤ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯃꯥꯛꯁꯀ ꯎꯞꯄꯦ ꯍꯥꯏꯗꯨꯅ ꯁ꯭ꯄꯥꯏꯗꯔ ꯕꯥꯕꯨꯗꯨꯗꯤ ꯍꯔꯥꯎꯖꯗꯨꯅ ꯂꯩꯈꯤ ꯁ꯭ꯄꯥꯏꯗꯔ ꯕꯥꯕꯨꯅ ꯃꯁꯥꯒꯤ ꯐꯦꯟꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤꯕꯅꯤ ꯔꯥꯖꯥꯅ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁ꯭ꯄꯥꯏꯗꯔ ꯕꯥꯕꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩ ꯈꯪꯅ ꯑꯩꯅ ꯃꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯕꯅꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯁ꯭ꯄꯥꯏꯗꯔ ꯕꯥꯕꯨꯕꯨ ꯔꯥꯖꯥꯅ ꯃꯈꯜ ꯀꯌꯥꯒꯤ ꯇꯣꯔꯆꯔ ꯇꯧꯍꯜꯂꯤ ꯃꯈꯨꯠꯇ ꯀꯥꯏꯅ ꯇꯍꯜꯂꯤ ꯑꯔꯨꯝ ꯑꯔꯨꯝꯕ ꯌꯨꯕꯤ ꯀꯌꯥꯕꯨ ꯊꯥꯡꯍꯟꯈꯤ ꯐꯨꯗꯨꯅ ꯂꯥꯛꯅꯈꯤ ꯆꯐꯨ ꯀꯌꯥꯁꯨ ꯈꯨꯇꯨꯝꯅ ꯊꯤꯟꯗꯨꯅ ꯊꯨꯒꯥꯏꯍꯟꯈꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯇꯣꯔꯆꯔ ꯀꯌꯥ ꯃꯔꯨꯝ ꯇꯧꯈꯤ ꯁ꯭ꯄꯥꯏꯗꯔ ꯕꯥꯕꯨꯗꯨꯁꯨ ꯄꯣꯛꯄ ꯌꯥꯕ ꯄꯣꯛꯄ ꯃꯇꯨꯡꯗ ꯃꯥꯝꯃ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯄꯥꯝꯃꯣꯏ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯝꯃꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯅꯪꯒ ꯂꯨꯍꯣꯡꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯪ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯅꯆꯥꯅꯨꯄꯤꯗ ꯍꯪꯉꯨ ꯅꯪ ꯅꯆꯥꯅꯨꯄꯤꯅꯕꯨ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩꯒ ꯃꯥꯒ ꯂꯨꯍꯣꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤ ꯑꯗꯨꯅ ꯃꯣꯅꯤꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯪꯉꯛꯄꯗꯒꯤꯗꯤ ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁ꯭ꯄꯥꯏꯗꯔ ꯕꯥꯕꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯄꯥꯏꯗꯔ ꯕꯥꯕꯨꯅ ꯄꯤꯔꯝꯕ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇꯒꯤ ꯂꯧꯊꯣꯛꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯇꯅꯤ ꯂꯩꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯅꯔꯛꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁ꯭ꯄꯥꯏꯗꯔ ꯕꯥꯕꯨꯅ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯔꯦ ꯑꯩ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯑꯩ ꯁꯤꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯐꯝꯊꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁ꯭ꯄꯥꯏꯗꯔ ꯕꯥꯕꯨꯗꯨꯁꯨ ꯆꯣꯄꯔ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯣꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯅꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯣꯄꯔ ꯑꯃ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯗꯨꯗꯤ ꯔꯥꯖꯥꯅ ꯃꯃꯥꯡꯊꯛꯇ ꯖꯣꯙꯄꯨꯔꯗ ꯊꯦꯡꯅꯈꯤꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯗꯔ ꯐꯗꯔꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯄꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯀꯌꯥ ꯂꯩ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯣꯏꯅ ꯗ꯭ꯔꯤꯜ ꯍꯨꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯝꯃꯗꯨꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯇꯟꯖꯥꯗꯨꯗ ꯔꯥꯖꯥꯅ ꯐꯣꯟ ꯇꯧꯗꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯈꯣꯏꯅ ꯁꯤꯡꯅꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯝꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯨꯠꯂꯤꯕꯁꯤ ꯀꯅꯥꯅೋ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯀꯅꯥꯅꯣ ꯅꯪꯕꯨ ꯈꯨꯡꯒꯪ ꯑꯁꯤ ꯅꯪꯒꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯕꯤꯖꯤꯅꯦꯁꯃꯦꯟ ꯁꯥꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯟ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯟ ꯁꯥꯕꯒꯤ ꯑꯣꯔꯗꯔꯁꯨ ꯂꯧꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯟ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯇꯧꯕ ꯈꯣꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯅ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯅꯈꯣꯏꯁꯨ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯥꯏꯟ ꯁꯥꯗꯣꯔꯤꯕ ꯖꯒꯥ ꯑꯁꯤꯒꯤ ꯂꯝ ꯃꯄꯨꯁꯤꯡ ꯑꯗꯨꯗ ꯁꯤꯌꯔ ꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯄꯥꯔꯠꯅꯔ ꯑꯣꯏꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯍꯨꯔꯥꯟꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏꯟ ꯑꯁꯤ ꯑꯩꯈꯣꯏ ꯁꯥꯔꯅ ꯃꯦꯟꯇꯦꯟ ꯇꯧꯒꯗꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯐꯝ ꯀꯌꯥꯗ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯂꯣꯏ ꯂꯩꯕꯅꯤ ꯑꯔꯕꯇ ꯀꯇꯥꯔꯗ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯀꯌꯥ ꯂꯩ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗꯁꯨ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯝ ꯑꯃꯁꯨꯡ ꯃꯥꯝꯃꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯥꯏꯟ ꯑꯗꯨ ꯃꯈꯣꯏꯁꯨ ꯑꯣꯏꯅꯤꯡꯉꯛꯏ ꯃꯗꯨꯗꯒꯤ ꯍꯨꯔꯥꯟꯕ ꯑꯃꯅ ꯃꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯎତ୍ତꯔꯥꯟꯆꯜꯗꯁꯨ ꯃꯥꯏꯟ ꯑꯃ ꯍꯧꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒ ꯄꯥꯔꯠꯅꯔ ꯑꯣꯏꯅꯕꯁꯨ ꯌꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯃꯅꯤ ꯑꯗꯨꯗ ꯃꯥꯏꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯤꯀꯣꯟ ꯑꯗꯨ ꯍꯨꯜꯂꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨꯗꯒꯤꯗꯤ ꯃꯅꯤ ꯑꯗꯨꯅ ꯂꯤꯀꯣꯟ ꯑꯗꯨ ꯍꯨꯜꯂꯤ ꯂꯤꯀꯣꯟ ꯑꯗꯨ ꯍꯨꯟꯕꯗꯒꯤꯗꯤ ꯃꯥꯏꯟ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯕ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯤ ꯑꯗꯨꯗ ꯈꯨꯄꯥꯛ ꯊꯥꯔꯛꯏ ꯅꯪꯅ ꯃꯔꯛꯇ ꯋꯥ ꯉꯥꯡꯉꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯃꯥꯏꯟ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯖꯤꯟꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯈꯣꯏꯅ ꯑꯣꯏꯅ ꯃꯥꯏꯟ ꯑꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯔꯛꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯁ꯭ꯄꯥꯏꯗꯔ ꯕꯥꯕꯨꯗꯨꯅ ꯃꯥꯏꯟ ꯑꯁꯤ ꯂꯩꯇꯥꯔꯒꯗꯤ ꯑꯩꯅ ꯄꯥꯔꯠꯅꯔ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯌꯥꯝꯕꯗꯨꯅ ꯁꯥꯎꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯑꯣꯏꯔꯣ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯌꯥꯝꯕꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯟ ꯇꯧꯒꯗꯕ ꯖꯒꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯔꯦꯡ ꯂꯦꯡꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯝꯄꯇꯤ ꯂꯧ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯂꯣꯏꯅ ꯌꯣꯜꯍꯜꯂꯤ ꯂꯧ ꯁꯨꯔꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅꯗꯤ ꯃꯈꯣꯏꯒꯤ ꯖꯤꯕꯤꯀꯥ ꯑꯁꯤ ꯂꯧꯗꯒꯤ ꯐꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯣꯟꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯄꯩꯁꯥ ꯄꯤꯔꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯐꯨꯔꯗꯨꯅ ꯀꯤꯍꯟꯗꯨꯅ ꯂꯝꯁꯤꯡ ꯑꯗꯨꯕꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯄꯩꯁꯥ ꯂꯣꯏꯅ ꯄꯤꯔꯕꯅꯤꯅ ꯍꯌꯦꯡ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯣꯏꯅ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯂꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯧꯈꯤ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯈꯤ ꯑꯃꯁꯨꯡ ꯂꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯂꯩꯔꯕꯅꯤꯅ ꯅꯍꯥꯛꯀ ꯑꯩꯒ ꯄꯥꯔꯠꯅꯔ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯗꯨꯅ ꯈꯨꯠꯁꯣꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯔꯥꯖꯥꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯁꯔꯨꯛꯇꯤ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯁꯔꯨꯛꯇꯤ ꯀꯩꯗꯧꯕ ꯌꯥꯎꯗ꯭ꯔꯤꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯁꯔꯨꯛꯇꯨ ꯄꯤꯗ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯟ ꯁꯥꯕ ꯌꯥꯔꯣꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯌꯦꯡ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯒꯤꯗꯃꯛꯇ ꯑꯃꯠꯇ ꯊꯥꯔꯣꯏ ꯑꯩꯅ ꯂꯣꯏꯅ ꯊꯤꯡꯖꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯏꯟ ꯑꯗꯨꯒꯤ ꯕꯣꯁ ꯁꯥꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯃꯥꯁꯤꯕꯨ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯃꯁꯥꯃꯛꯁꯤꯕꯨ ꯔꯥꯖꯥꯅꯤ ꯈꯜꯂꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯗꯨꯅ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯥꯅꯤ ꯑꯩꯅꯤ ꯔꯥꯖꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯥꯖꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯤ ꯕꯣꯁ ꯁꯥꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ
ꯅꯈꯣꯏꯒ ꯃꯍꯥꯛꯀ ꯌꯥꯅꯕ ꯌꯥꯅꯗꯕ ꯈꯪꯗꯦ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯣꯞ ꯇꯧ ꯑꯗꯨꯒ ꯃꯥꯏ ꯁꯥꯁꯤ ꯃꯁꯤꯗ ꯆꯌꯦꯠꯅꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯏꯁꯄꯥꯏꯗꯔ ꯕꯥꯕꯨꯗ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯐꯨꯔꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯪꯕꯨ ꯍꯥꯠꯀꯦ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯥꯅ ꯐꯨꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯔꯥꯖꯥꯅ ꯐꯨꯕꯁꯨ ꯅꯠꯇꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯝꯗꯅ ꯇꯧꯍꯟꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯔꯥꯖꯥꯕꯨ ꯐꯥꯔꯗꯨꯅ ꯖꯦꯜꯗ ꯊꯝꯈꯤ ꯂꯣꯀꯞ ꯃꯅꯨꯡꯗ ꯃꯍꯥꯛꯄꯨ ꯇꯣꯠꯄ ꯌꯥꯕ ꯇꯣꯠꯈꯤ ꯃꯃꯥ ꯂꯥꯛꯇꯨꯅ ꯀꯩꯒꯤꯗꯃꯛꯇ ꯔꯥꯖꯥ ꯐꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯅꯤꯒꯤ ꯕꯣꯜ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯏꯁꯄꯥꯏꯗꯔ ꯕꯥꯕꯨꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯐ ꯑꯦꯇꯦꯝꯞ ꯇꯧꯕꯅꯤ ꯃꯍꯥꯛꯄꯨ ꯐꯨꯕꯅꯤ ꯍꯥꯠꯀꯦ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯅ ꯃꯥꯝ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯔꯥꯖꯥꯕꯨ ꯃꯃꯥꯡꯒꯤ ꯃꯃꯥꯡꯗ ꯇꯞ ꯇꯥꯅ ꯐꯨꯍꯜꯂꯤ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯣ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗꯨꯁꯨ ꯑꯍꯤꯡ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯗ ꯂꯦꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯖꯤꯞꯇ ꯍꯥꯞꯂꯗꯨꯅ ꯖꯪꯒꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯃꯇꯝꯗ ꯃꯍꯥꯛ ꯊꯩꯗꯣꯛꯈꯤ ꯃꯐꯝ ꯑꯗꯨꯅ ꯃꯃꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯥꯃꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯆꯥ ꯑꯗꯨꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯁꯔꯨꯛ ꯑꯗꯨ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯅꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯛꯁꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯜꯍꯧꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯛꯁꯃꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯇꯟꯖꯥꯗꯨꯅ ꯔꯥꯖꯥꯒꯤ ꯐꯣꯟꯗ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯍꯥꯠꯇꯣꯛꯈꯤꯗꯣꯔꯦ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯈꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯑꯗꯨꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯥꯎ ꯄꯤꯔꯛꯀꯦ ꯇꯧꯕꯅꯤ ꯃꯍꯥꯛ ꯕꯁ ꯑꯗꯨ ꯈꯥꯝꯍꯜꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯁꯣꯝꯅꯥꯀꯟꯗꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯃꯥ ꯑꯗꯨ ꯐꯨꯅꯕ ꯇꯧꯏ ꯇꯟꯖꯥ ꯑꯗꯨꯅ ꯃꯃꯥ ꯐꯨꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯗꯨꯅ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤ ꯁꯣꯝꯅꯥꯀꯟꯗ ꯈꯨꯡꯒꯪꯗꯅ ꯃꯈꯣꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯥꯃꯁꯤꯡ ꯑꯗꯨꯒ ꯃꯆꯥꯒ ꯂꯣꯏꯅꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯥꯛꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯊꯥꯗꯨꯅ ꯌꯦꯡꯍꯟꯕ ꯃꯇꯝꯗꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝ ꯁꯣ ꯂꯣꯜꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯄꯥꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤ ꯇꯟꯖꯥꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯔꯥꯖꯥ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯐꯨꯔꯝꯗꯨꯅ ꯃꯃꯥ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯃꯥ ꯑꯃꯁꯨꯡ ꯔꯥꯖꯥ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯖꯤꯞ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯤꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯗꯨꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯍꯣꯂꯤꯗꯦ ꯑꯃꯗ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯟ ꯇꯧꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯖꯣꯜꯄꯨꯔꯗꯒꯤ ꯄꯩꯁꯥ ꯂꯦꯛꯇꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯍꯟꯈꯤꯕꯅꯤ ꯃꯈꯣꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯗꯔ ꯉꯥꯛꯇꯅꯤ ꯗ꯭ꯔꯃꯥ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯁꯨ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯛꯏ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯔꯥꯖꯥꯕꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯖꯤꯜꯂꯛꯏ ꯑꯁꯨꯝ ꯃꯈꯣꯏ ꯃꯁꯦꯟ ꯄꯪꯐꯨꯗ ꯐꯨꯅꯔꯛꯏ ꯔꯥꯖꯥꯅ ꯑꯃꯨꯛ ꯐꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯐꯨ ꯌꯥꯝ ꯊꯤꯅ ꯐꯨꯅꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯔꯥꯖꯥꯒꯤ ꯃꯕꯨꯛꯇ ꯊꯤꯟꯈꯤ ꯃꯃꯥꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯌꯥꯝꯕ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯂꯥꯛꯅꯈꯤꯕꯅꯤ ꯔꯥꯖꯥꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯈꯤ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯣꯛꯂꯕꯅꯤꯅ ꯃꯆꯥꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯟꯖ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯔꯛꯈꯤ ꯃꯃꯥꯗꯨꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ ꯍꯥꯏꯕꯗꯤ ꯃꯆꯥꯗꯨꯒꯤ ꯏ ꯑꯗꯨ ꯎꯔꯤꯕꯅꯤꯅ ꯃꯁꯥꯒꯤ ꯏꯗ ꯃꯆꯥꯗꯨꯒꯤ ꯏ ꯑꯗꯨꯁꯨ ꯆꯦꯜꯂꯤꯕꯅꯤꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤꯕꯅꯤ ꯃꯥꯃꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥ ꯅꯠꯇ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯗꯔ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯁꯣꯛꯄꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯃꯔꯤ ꯑꯃ ꯂꯩꯕꯗꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗꯨꯅ ꯀꯞꯄꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯃꯥꯡꯊꯛꯇ ꯃꯃꯥꯒ ꯃꯆꯥꯅꯨꯄꯥꯒ ꯅꯨꯡꯁꯤꯅ ꯀꯣꯟꯅꯈꯤꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯃꯥ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯂꯣꯏꯅ ꯐꯨꯈꯤꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯈꯪꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯊꯥꯔꯛꯈꯤꯕꯅꯤ ꯃꯃꯥ ꯑꯗꯨꯅ ꯀꯞꯇꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯃꯛ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀ ꯂꯥꯟꯊꯦꯡꯅꯒꯅꯤ ꯅꯈꯣꯏꯒ ꯑꯩꯒꯁꯨ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯕꯨ ꯈꯣꯡꯕꯥꯡꯅ ꯀꯥꯎꯊꯈꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅ ꯀꯣꯟꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯒꯨꯟꯗꯥ ꯑꯃꯅ ꯎꯇꯨꯞꯅ ꯊꯥꯔꯛꯈꯤ ꯃꯍꯥꯛ ꯂꯦꯛꯊꯈꯤ ꯃꯍꯥꯛꯄꯨ ꯃꯈꯣꯏꯅ ꯁꯣꯔꯣ ꯆꯤꯡꯂꯗꯨꯅ ꯀꯥꯡꯁꯤ ꯀꯌꯥ ꯂꯩꯔꯕ ꯃꯐꯝ ꯑꯗꯨ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯇꯣꯠꯄ ꯍꯧꯔꯛꯏ ꯃꯃꯥꯗꯨꯁꯨ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯑꯃꯁꯨꯡ ꯃꯥꯃꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯉꯁꯤ ꯁꯤꯕꯗ ꯀꯅꯥꯅꯕꯨ ꯀꯟꯗꯣꯔꯤꯒꯦ ꯃꯍꯥꯛ ꯑꯁꯤ ꯉꯁꯤ ꯁꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯔꯥꯖꯥꯕꯨ ꯇꯞ ꯇꯥꯡꯒꯤ ꯐꯨꯔꯝꯃꯤ ꯃꯃꯥꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯄꯤꯔꯣ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯃꯥꯗꯨꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇꯗ ꯃꯈꯣꯏꯕꯨ ꯄꯨꯟꯅ ꯂꯪꯊꯣꯔꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯇꯥ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯗ ꯇꯝꯅ ꯂꯪꯉꯩ ꯑꯃꯁꯨꯡ ꯇꯥ ꯑꯗꯨꯅ ꯊꯤꯜꯂꯗꯨꯅ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯧꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯃ ꯑꯗꯨꯗꯤ ꯀꯞꯆꯕꯅ ꯂꯣꯏꯈꯤ
असुम तौदना गुंडासिंग अदुबु राजाना थांग मचा अमा पायदुना मफम खंगदना पंगतेंदा थिल्लदुना लोइन हातखे मामगी मचानुपा अहनदुसु मनाउ नुपागी लमन खुमदुरिबनि हायदुना राजाजु चंगछलक्तुना मखोयनी फुनबा हौरे मखोयनी थांग क्याना ग्यानरै सोमनाकंदना मपादुना महाकी मचनुपीदुबु हातकनि हायदुना चंगछलै तंजादुरा राजागी मपादुसु मफम अदु लाक्तुना महाकी मबायदु ngakthi chaptuna leikhi असुम तौदना राजागी मपा मूली अदुना मफम अदु लाक्पदगिदि महाकी ममादुसु राजा सि महाकी मचाने हायबसि खंगबा ngamkhibani तजादुर स्पाइडर बाबूसु मफम अदु लाई महान मबाय अहनुजा राजाबु हानबैद मत कोइलाव लौरे मदुर मनी अदुन हरे कलिगुनु नंगना मखोई मिचंगदा चंगनि पसिबो नंग मोनिगा लुहोंग तारगदि मखोइना नंगबु हातुरिबनि अदुगा नंगि लंथुम लोइना लौदुरिबनि राजाना मयाबा हनदुबु तपताना फुरकपदगिदि इमा इमा हायदुना लौरे मदुर राजाना इमा हायरकनु नंग इमागी ममल खंगदबा मिनी नंगना नमा हातखिबनि हायदुना हरे राजाना मयाबा हनदुबु तमथि तमथिना फुई सोमला कंदना मा मदुर मपादु फुरकपनि मदुरगी स्पाइडर बाबू अमसुंग मनी अदु चंगछलक्तुना राजागी मपादु चिंखली अमसुंग स्पाइडर बाबूना नोंमै मा पुथोक्तुना मकुबोदु हालो हायदुना हरे मकुबोदुनदि कैनो नंगना तोरिसिपो हायदुना हांगी मदुरा तानिंगदि नंगना ngangido हायदुना नोंमैदु काफली राजागी मपा मूलीना माकी मभाय अदुबु नोंमैना कापतुना मफम अदु हातखिबनि असुम तौदुना मामगी मचानुपा हनदुगा राजागा थांग पाइनरदुना मखोयनी लांथैनरे मामगी मचानुपादुसु थांग पाइदुना चेंसिलै राजासु थांग पाइदुना चेंसिलक्तुना राजाना मयाबा रामबु मफम अदुना मंगकक्तुना हाले असुम तौदुना ममा चेंसिलक्तुना मचानुपादुबु कपलदुना माकी इमुंग मनुंग सिखिबदुसु नुंगाइतबनि अदुबु मचानुपागी थवाइसु हिंगले हायदुना महाना खंजरदुना मचानुपाबु नुसिना कोंजरमी असुम तौदुना अरोइबगी सिंदा अखोइना उबा फंगलिबसि राजागी मपा मूलीना आराम चेयारमदा फमलदुना चुरुप चिंगलदुना लंथुमसि आइगी लोइना ओइरबनि हौजिति आइगी लोइना फंगले मसिदनि अइना पामलिबसि मसिदनि अइना थोंनबा सिलिबसि हायदुना हायरे मदुरि ममादुना हायरे लंथुमसि अइना नोंगोला सिकिम पिरोइ कैदोबगी पिरोइ दुरिबनो आइगी चानुपागी हक्तक्तगी लंथुमसिंग असि लोइना फंगलिबनि लाइना चालबदि नंगसु खुंगंग असिगी हेडमास्टर ओइदुरिबनि हायदुना हायरे मचानुपादुसु होय होय हायदुना महाकी बेल अदु लौथोरे अदुगा ममादुला पि ममादुबु फु हायदुना हायरे ममादुना बेल पायदुना महाकी नुपादुबु बेलना टिकतना कंथरई मदुदगिदि महाकी नुपादुसु लांजरे अमुहना तौजररोय अइबु ngakpiu हायदुना हायरे असुम तौदुना ममादुना महाकी नुपादुबुसु ngakpiki अमसुंग मूवी सिगी अरोयबसिंदा राजा अमसुंग मोनी थुंगनखि मायानो वारी सिबु फजबि तारगदि लाइक तौबिरमु कमेंट तौबिरमु शेयर तौबिरमु अमसुंग ममांग थक्ते नेट यादबनिना मयामना आइना थागखिबा वीडियो क्यामरुमसु गेमबि हारो मरोय आइना थागखिबा वीडियो दुसु अमुतंग मियंग ताबिना बैदमतन निसिंजरी थागचरी।